Mobile Healing Secret channel asidagi Ragini Laisang Themna ahanba maptada miyambu ikoknona khurumjari. Channel asigi matengna aihakna ngasi miyamda interview ama lawjarake akogi agyapabung ama khaki akogi astrologer agyapabung Sarat Chandra Sharma Kaushik mingoina panjarabada agyapabung che yang koina astrologer amoina kuthiengbo ama oina masigi field da yang koina thabak tobira aba adagi sahi su dum kano khogi mayai ubadagi hele haijaba tare yang koina si field sida experience aduki matik leiraba manipur gi masak naiba miyamna masak khangaba adugumba akogi agyapabung siga unnabagi interview ama lawjarake mayam yeng taminasi kurumjari agyapabung hamra maktada agyapabung ahanbada agyapabung che intro am khatang isagi maramda introduction amtang mayamda bibiyo agyapabung aisi MA pass tore thabaki phangre pamuna pamni si pamuna phamma sum pamuna tambi bisada aidi aja pujato sabata sande adana nangi ayam singama agi dinabam soramgi bosona takelaga dilai udada nang tambola ashitami wazasina agana phawkisi tobanga makata da bitu tawjage sabdi kagalaga phawkisi legi Govina temple board holi sabda wazasi thengale wazana lalo nang hayim takila bona maito nei lamta thada sagonchen angkal pamangane patpada ji wazagi kekere chadaga ai jotis bisa chutami sabakti bangre anji tawle ai wazada wazai kelende ide e yu kesukadena tabalum banji wazadi sigilona balas maito malamasu maito yada talona ba sehi umudigi tabalone kaliani pabayo ingani pabayo ingeni pabayo tawanani pabayo lang badeni pas matono kikaibsi maito gudumena wazanta village kelendari simmajapan mokrom de narayan sharmagi kelendar sainato Govindagi kamuna aiki kelendar ke paraga aiki thabanuban aja pojatu aiki kelendar torga repaction thumna chandokre tamalun nagi kangjumgi mani vedana iswo esdiomre konunga tepal bodo pui tamana mo nang equita mani sanga ko wero na mana apiragi 95 96 yeni pui ado aisi college ke puba Govinda Sasapa moide kambusin sina Agapong matang sa marak na wapam tang jage agapong na sige college sa lehay si agapong si thabak si college ki phangraba karamba kanda sinamu adu college private oi brana trakana government ki o 1981 ki mangunga bi college ai wajawi 81 da ade wagi tolopti wajasna karapi per tokni da hoi प्रशासन टोक्सिलेके कमाई टोक्सिके पांजी लेकम औरगा आपता हम क्लास होम कब जानी आई बापू को युम सक्सेस को जे अते ते युम दले कमाई टोक्सना आई की पांजी की सी होरे कैलेंडर की बुकाती करे नुंगाइला मया mai को मसखम दी बोन तो सरचंद्र शर्मा कौशिक एक्स पांजी संगल्पा गोविंद टेम्पल बोर्ड ना aiki tetire to yo hoi matang sta agapong gi Govinda gi temple board chida agapong che kan moda kogi panji sanglak po oina pham che adu kayam kuibi rake si oi base kano 95 96 yam kuira bagi ko ngali ngai dagi dum sida yom karena ga mai ko bane temple board ke ma system malakna koida yam toina lagatu ni yam toina hangatu bitu kara sarkar wei adena ma se lokthou ga to ma phi
ꯑꯗꯨꯒꯨꯝꯕ ꯍꯥꯞꯀꯅꯤ ꯍꯥꯞꯈ꯭ꯔꯦ ꯑꯣ ꯍꯧꯖꯤꯛꯇꯤ ꯐꯝꯁꯦ ꯄꯥꯏꯕꯤꯗꯔꯦꯕ ꯆꯍꯤꯅꯤ ꯄꯨꯔꯃꯤ ꯑꯣ ꯑꯩꯒ ꯄꯥꯎꯅ ꯍꯧꯖꯤꯛꯇꯤ ꯐꯝꯁꯦ ꯀꯩꯅꯣ ꯇꯧꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯣ ꯑꯦꯛꯁ ꯑꯣꯏꯅ ꯂꯩꯕ ꯑꯣ ꯍꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯒ ꯄꯥꯎꯅ ꯀꯦꯂꯦꯟꯗꯔꯁꯤ ꯍꯟꯗꯛ 2025ꯒꯤ ꯐꯣꯡꯕ ꯈꯣꯠꯄꯗ ꯑꯦꯛꯁ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯀꯦꯂꯦꯟꯗꯔꯒꯤ ꯑꯏꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯕꯣꯠꯁꯤꯗ ꯍꯦꯜꯞ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯉꯒꯗꯤ ꯑꯩꯒ ꯄꯥꯎꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯒ ꯄꯥꯎꯒꯤ ꯑꯗꯨꯒꯤ ꯐꯣꯡꯕ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟ ꯀꯣꯅꯨꯡꯒꯤ ꯍꯣꯡꯉꯤꯕ ꯍꯧꯖꯤꯛꯀꯤ ꯀꯦꯂꯦꯟꯗꯔꯁꯤꯗ ꯑꯩꯒ ꯄꯥꯎꯒꯤ ꯃꯤꯡꯁꯦ ꯍꯧꯖꯤꯛ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯀꯣꯅꯨꯡꯗꯗꯤ ꯃꯣꯏꯅ ꯑꯩ ꯃꯤꯡ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯇꯦꯝꯄꯜ ꯕꯣꯔꯗꯇ ꯑꯩꯒꯤ ꯃꯤꯡ ꯂꯩꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯞꯄꯤꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯀꯦꯂꯦꯟꯗꯔꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯕꯣꯔꯗꯁꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯂꯧꯔꯒ ꯐꯣꯡꯈ꯭ꯔꯦꯕ ꯀꯦꯂꯦꯟꯗꯔꯁꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯒꯄꯥꯎꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯁꯤꯗ ꯒꯄꯥꯎꯅ ꯑꯍꯥꯟꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯍꯥꯟꯕ ꯊꯕꯛ ꯐꯪꯗ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯑꯒ ꯄꯥꯕꯨꯡ ꯂꯩꯔꯤꯉꯩꯗꯒꯤ ꯌꯥꯝ ꯉꯟꯅ ꯍꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯆꯍꯤꯁꯦ ꯆꯥꯎꯔꯥꯛꯄ ꯒꯄꯥꯎꯅ ꯆꯍꯤ ꯀꯌꯥ 1976ꯁꯦ ꯒꯄꯥꯎꯒꯤ ꯆꯍꯤꯁꯤ ꯕꯦꯜ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯒꯤ ꯏꯗꯨꯀꯦꯁꯟ ꯇꯝꯃꯛꯄꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯐꯦꯠ JNUꯗꯣ ꯑꯗꯨ MA ꯂꯣꯏꯔꯦ 1975ꯗ ꯑꯩꯒ ꯄꯥꯎꯅ MAꯁꯦ ꯂꯣꯏꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯉꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯑꯗꯒꯤ ꯑꯩꯒ ꯄꯥꯎꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯝꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯇꯝꯕꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯍꯥꯏꯐꯦꯠ ꯈꯪꯖꯅꯤꯡ ꯄꯥꯕꯨꯡꯗꯒ ꯑꯩ ꯑꯣꯖꯥꯗꯨꯒ ꯇꯝꯃꯤ ꯍꯣꯏ ꯑꯗꯨꯒ ꯑꯌꯥꯝꯕ ꯖꯣꯇꯤꯁꯀꯤ ꯂꯥꯏꯇꯔꯤ ꯄꯟꯖꯤꯀꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯃꯣꯏꯗ ꯃꯤꯡ ꯆꯠꯂꯒ ꯃꯣꯏꯒꯤ ꯃꯤ ꯑꯃ ꯑꯣꯏꯌꯨ ꯍꯥꯏ ꯑꯗ ꯑꯥꯗ ꯆꯠꯄꯗ ꯑꯩꯅ ꯉꯝꯖꯗꯕ ꯍꯣꯏ ꯃꯣꯏꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯃꯣꯏꯒꯤ ꯀꯥꯎꯟꯁꯤꯜꯗ ꯌꯥꯎꯁꯤꯅꯦ ꯑꯗꯒꯤ ꯑꯩꯒ ꯄꯥꯎ ꯍꯧꯖꯤꯛꯀꯤ ꯀꯨꯊꯤ ꯌꯦꯡꯕꯒꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯒꯤ ꯀꯩꯅꯣꯁꯤ ꯅꯤꯌꯣꯝꯁꯤ ꯃꯥꯒꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯈꯔꯦ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯄꯥꯎꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯃ ꯑꯣꯏꯅ ꯑꯩꯒ ꯄꯥꯎꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯅꯤꯡꯕ ꯒ꯭ꯌꯥꯟꯁꯤ ꯑꯩꯈꯣꯏꯗꯤ ꯇꯥꯛꯄꯤꯅꯕꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯗꯨꯅ ꯑꯩꯒ ꯄꯥꯎꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯖꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯁꯤꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯄꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁ꯭ꯋꯁꯇꯤ ꯁꯣꯟꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯨꯊꯤꯁꯤ ꯌꯥꯎꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯨꯊꯤꯁꯤ ꯏꯕ ꯑꯗꯨꯗꯒꯤ ꯆꯍꯤꯒꯤ ꯀꯨꯊꯤ ꯌꯦꯡꯕ ꯑꯗꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯌꯦꯡꯕ ꯃꯀꯨꯊꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯁꯤꯗ ꯃꯈꯜ ꯃꯌꯥꯝ ꯌꯥꯝꯃꯦꯀꯣ ꯃꯁꯤꯗꯩꯁꯤꯗ ꯏꯕ ꯃꯇꯝꯗ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯁꯤ ꯏꯗꯣꯔꯤꯅꯦꯕ ꯑꯩꯒ ꯄꯥꯎꯅ ꯁ꯭ꯋꯁꯇꯤ ꯁꯣꯟꯕꯁꯤꯗ ꯃꯥꯒꯤ ꯀꯨꯊꯤꯁꯦ ꯌꯥꯎꯗ ꯌꯥꯗꯕꯅꯤꯅ ꯀꯨꯊꯤꯁꯤ ꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯣꯛꯐꯝꯁꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯑꯩꯈꯣꯏꯒꯤ ꯀꯜꯀꯇꯥꯒꯤ ꯑꯗꯨꯒꯨꯝꯕ ꯗꯤꯒ꯭ꯔꯤꯗ ꯑꯗꯨꯃꯥꯏꯅ ꯏ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯗꯒꯤ ꯇꯥꯖꯩ ꯑꯗꯣ ꯑꯩꯒ ꯄꯥꯎꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯃꯥꯅ ꯄꯣꯛꯏꯕ ꯃꯐꯝ ꯃꯅꯤꯄꯨꯔꯗ ꯄꯣꯛꯑꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯅ ꯑꯦꯅꯤ ꯖꯒꯥꯗ ꯄꯣꯛꯄꯗꯨꯒꯤ ꯗꯤꯒ꯭ꯔꯤꯗꯨꯗ ꯏꯒꯗꯧꯕꯅꯤ ꯑꯩꯈꯣꯏꯅ ꯀꯜꯀꯇꯥꯗ ꯄꯣꯛꯇꯕꯅꯤꯅ ꯀꯜꯀꯇꯥꯒꯤ ꯗꯤꯒ꯭ꯔꯤꯗ ꯏꯕꯁꯤ ꯑꯩꯒ ꯄꯥꯎꯒꯤ ꯃꯣꯠꯇ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒ ꯄꯥꯎꯅ ꯍꯣꯏ ꯃꯤꯅꯤꯠ 22ꯒ ꯁꯦꯀꯦꯟ 23ꯁꯤ ꯈꯦꯠꯅꯩꯌꯦꯕ ꯍꯣꯏ ꯁꯦꯀꯦꯟ ꯂꯣꯡꯒꯤꯆꯨꯠ ꯂꯦꯇꯤꯆꯨꯠꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯂꯩꯖꯔꯦ ꯍꯣꯏ ꯑꯗꯩ ꯑꯃꯨꯛꯁꯨ ꯏꯝꯐꯥꯜꯒꯤ ꯂꯦꯇꯤꯆꯨꯠ ꯂꯣꯡꯒꯤꯆꯨꯠꯀ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒ ꯃꯥꯟꯅꯗꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯔꯥꯡꯒ ꯃꯥꯟꯅꯗꯦ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗꯁꯨ ꯃꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗꯤ ꯃꯥꯒꯤ ꯄꯣꯛꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯖꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯁꯦꯡꯕ ꯇꯥꯏꯃꯤꯡ ꯐꯪꯈ꯭ꯔꯦ ꯍꯥꯏꯇꯥꯔꯗꯤ ꯂꯦꯇꯤꯆꯨꯠꯇꯨ ꯀꯗꯥꯏꯗꯅꯣ ꯂꯣꯡꯒꯤꯆꯨꯠ ꯀꯗꯥꯏꯗꯅꯣ ꯂꯣꯡꯒꯤꯆꯨꯠꯇꯨꯒꯤ ꯃꯥꯒꯤ ꯕꯥꯔꯊ ꯇꯥꯏꯝ ꯃꯥꯒꯤ ꯁꯟꯔꯥꯏꯖꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯂꯣꯡꯒꯤꯆꯨꯠ ꯂꯦꯇꯤꯆꯨꯠꯁꯦ ꯑꯗꯨꯁꯨ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗꯨ ꯇꯥꯏꯃꯤꯡ ꯄꯨꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯩ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡꯁꯤꯃꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯑꯗꯨꯗ ꯗꯤꯄꯦꯟ ꯇꯧꯔꯤꯅꯦꯕ ꯑꯌꯥꯝꯕ ꯃꯥꯒꯤ ꯊꯤꯝꯁꯦ ꯑꯗꯨ ꯂꯥꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯀꯇꯥꯒꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯑꯒ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯖꯒꯥꯗ ꯄꯣꯛꯑꯒ ꯀꯜꯀꯇꯥꯒꯤ ꯗꯤꯒ꯭ꯔꯤꯗ ꯀꯨꯊꯤꯁꯦ ꯏꯔꯒꯗꯤ ꯑꯗꯨꯒꯤ ꯏꯐꯦꯛꯅ
ꯑꯩꯈꯣꯏꯒꯤ ꯆꯨꯝꯕ ꯂꯥꯟꯕꯗ ꯀꯌꯥꯃꯨꯛ ꯁꯥꯐꯨ ꯄꯤꯕꯒꯦꯕ ꯀꯜꯇꯥꯗ ꯄꯣꯛꯇꯥꯗ ꯀꯜꯇꯥꯏ ꯑꯣꯏꯔꯦ ꯍꯣꯏ ꯑꯗꯨꯒ ꯏꯝꯐꯥꯜꯗ ꯄꯣꯛ ꯏꯝꯐꯥꯜ ꯑꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯑꯗ ꯑꯩꯅ ꯍꯥꯏꯗꯣꯏ ꯐꯣꯟꯗꯣ ꯃꯤꯅꯤꯠ ꯀꯨꯟꯅꯤꯊꯣꯏꯒꯤ ꯁꯦꯀꯦꯟ ꯇꯔꯥꯅꯤꯄꯥꯜꯁꯦ ꯇꯔꯥꯃꯔꯤ ꯈꯦꯠꯅꯔꯝꯃꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯃꯄꯥ ꯊꯕꯛ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯥꯎꯠꯁꯥꯏꯗꯇ ꯃꯅꯤꯄꯨꯔꯒꯤ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯦꯅ ꯈꯜꯂꯁꯤꯅꯦ ꯑꯗ ꯃꯥꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯗꯦꯜꯂꯤꯗ ꯕꯣꯝꯕꯦꯗ ꯄꯣꯛꯑꯒꯗꯤ ꯃꯥꯒꯤ ꯂꯦꯇꯤꯆꯨꯠ ꯂꯣꯡꯒꯤꯆꯨꯠ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤꯗ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯃꯣꯏꯒꯤ ꯂꯦꯇꯤꯆꯨꯠ ꯂꯣꯡꯒꯤꯆꯨꯠꯇꯣ ꯑꯗꯨ ꯂꯧꯔꯛꯀꯅꯤ ꯑꯗꯨꯒ ꯏꯔꯤꯕ ꯃꯐꯝꯗꯨ ꯏꯔꯤꯕ ꯃꯐꯝꯗꯨ ꯏꯝꯐꯥꯜꯗ ꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯅꯦ ꯑꯩꯈꯣꯏꯗꯤ ꯏꯝꯐꯥꯜꯗ ꯄꯣꯛꯄꯅꯤ ꯏꯝꯐꯥꯜ ꯀꯨꯝꯕꯅꯤ ꯀꯜꯇꯥ ꯄꯣꯛꯄꯅꯤ ꯗꯦꯜꯂꯤꯗ ꯄꯣꯛꯄꯅꯤ ꯍꯥꯏꯗ꯭ꯔꯕꯥꯗ ꯄꯣꯛꯄꯅꯤ ꯕꯣꯝꯕꯦꯗ ꯄꯣꯛꯄꯅꯤ ꯍꯥꯏꯇꯥꯔꯗꯤ ꯄꯣꯛꯏꯕ ꯃꯐꯝꯗꯨꯒꯤ ꯂꯣꯡꯒꯤꯆꯨꯠ ꯂꯦꯇꯤꯆꯨꯠꯇꯣ ꯑꯗꯨꯗ ꯁꯟꯔꯥꯏꯖ ꯇꯧꯔꯒ ꯑꯗꯨꯗꯤ ꯏꯒꯅꯤ ꯍꯣꯏ ꯍꯣꯏ ꯑꯣ ꯁꯟꯔꯥꯏꯖꯇꯣ ꯃꯐꯝꯗꯨꯗ ꯃꯥꯅ ꯄꯣꯛꯄ ꯃꯇꯝꯒꯤ ꯁꯟꯔꯥꯏꯖꯇꯣ ꯂꯧꯒꯅꯤ ꯍꯥꯏꯕ ꯑꯣ ꯄꯟꯖꯤꯀꯥꯗꯨ ꯃꯐꯝꯗꯨ ꯀꯌꯥꯝ ꯊꯥꯝꯅꯩ ꯍꯥꯏꯗꯤ ꯀꯜꯀꯇꯥꯒ ꯕꯣꯝꯕꯦꯒꯗꯤ ꯊꯥꯝꯅꯩꯗꯅ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯗꯤ ꯕꯣꯝꯕꯦꯒꯤ ꯀꯜꯀꯇꯥꯒꯤ ꯈꯦꯠꯅꯕ ꯗꯤꯐꯔꯦꯟꯁꯇꯨꯗ ꯉꯁꯥꯏ ꯑꯣꯏꯕ ꯄꯨꯡꯐꯝꯗꯨꯅ ꯂꯧꯔꯒ ꯃꯥꯒꯤ ꯁ꯭ꯇꯥꯔꯁꯦ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯃꯦꯁ ꯔꯥꯁꯤ ꯑꯣꯏꯅꯤ ꯅꯦꯒꯦꯇꯤꯚ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯗꯤꯀꯣ ꯑꯗꯨ ꯆꯣꯡꯒꯅꯤ ꯈꯜꯂꯣ ꯃꯤꯅꯤꯠ ꯀꯨꯟꯅꯤꯄꯥꯟꯒ ꯃꯤꯅꯤꯠ ꯀꯨꯟꯅꯤꯊꯣꯏ ꯁꯦꯀꯦꯟ ꯇꯔꯥꯅꯤꯄꯥꯟ ꯆꯣꯡꯈ꯭ꯔꯕꯅꯤ나 ꯂꯒꯅꯗꯣ ꯍꯣꯡꯒꯅꯤ ꯂꯒꯅꯁꯨ ꯑꯗꯨꯗ ꯆꯦꯟꯖ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯂꯒꯅꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯃꯥꯅꯦ ꯃꯥꯅꯦ ꯀꯩꯅꯣꯗ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯍꯥꯏꯅꯅꯕꯅꯤ ꯉꯁꯥꯏꯒꯤ ꯁꯤꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯤꯅ ꯀꯣꯛꯇꯅ ꯐꯣꯡꯕ ꯈꯪꯅꯅꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯨꯊꯤꯁꯤꯗ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯃꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯁꯤ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯗꯤꯄꯦꯟ ꯇꯧꯗꯣꯏꯅꯦ ꯍꯥꯏꯕ ꯍꯣꯏ ꯃꯥꯒꯤ ꯔꯥꯁꯤꯗꯨ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯑꯗꯒꯤ ꯂꯒꯟꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯃꯁꯤꯒꯤ ꯔꯥꯁꯤꯁꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯃꯉꯣꯟꯗ ꯀꯔꯤ ꯃꯒꯨꯟ ꯆꯦꯟꯒꯅꯤ ꯃꯥꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯀꯌꯥꯝ ꯁꯥꯡꯅ ꯍꯤꯡꯒꯅꯤ ꯇꯦꯟꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯃꯥꯏ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟꯁꯦ ꯁꯤꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯃꯅ ꯃꯥꯒꯤ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯇꯨꯜꯁ ꯃꯌꯥꯝꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯍꯥꯛꯅ ꯑꯩꯒꯥꯄꯥꯎꯗ ꯍꯪꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯃ ꯑꯣꯏꯅ ꯑꯩꯒꯥꯄꯥꯎꯅ ꯆꯍꯤꯁꯤ ꯆꯥꯎꯔꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯒꯥꯄꯥꯎꯒꯤ ꯆꯍꯤꯁꯤ 2025 ꯁꯤꯗ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯩꯒꯥꯄꯥꯎꯅ ꯆꯍꯤ 10 ꯁꯨꯔꯕ 30 ꯁꯨꯔꯕ꯭ꯔꯥ ꯀꯣ 10 ꯁꯨꯔꯕ꯭ꯔꯥ 30 ꯁꯨꯔꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏ ꯒꯧꯔ ꯙꯔꯃꯁꯨ ꯆꯠꯂꯤ ꯑꯗꯒꯤ ꯃꯩꯇꯩ ꯃꯔꯨꯞꯁꯨ ꯆꯠꯂꯤ ꯑꯅꯤꯃꯛꯁꯦ ꯇꯨꯅ ꯌꯦꯡꯕꯒꯤ ꯑꯩꯒꯥꯄꯥꯎꯒꯤ ꯒꯨꯟꯁꯦ ꯑꯉꯛꯄꯅꯤꯀꯣ ꯁꯤꯒꯤ ꯃꯔꯝꯗ ꯑꯩꯒꯥꯄꯥꯎꯅ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯑꯩꯅ ꯑꯉꯥꯡ ꯑꯃ ꯀꯨꯊꯤ ꯏꯔꯤꯕ ꯀꯨꯊꯤꯗꯣ ꯑꯩꯅ ꯀꯗꯥꯏꯗ ꯄꯣꯛꯏ ꯍꯥꯏꯕꯗ ꯖꯣꯔꯍꯥꯠꯇ ꯄꯣꯛꯏ ꯍꯣꯏ ꯖꯣꯔꯍꯥꯠꯇꯣ ꯂꯣꯡꯒꯤꯆꯨꯠ ꯂꯦꯇꯤꯆꯨꯠꯇꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯍꯣꯏ ꯋꯥꯔꯜꯒꯤ 11,000 ꯂꯣꯡꯒꯤꯆꯨꯠ ꯂꯦꯇꯤꯆꯨꯠ ꯂꯩꯔꯤꯕ ꯀꯩ ꯂꯧꯁꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗ ꯖꯣꯔꯍꯥꯠꯀꯤ ꯄ꯭ꯂꯦꯁ ꯌꯥꯎꯔꯝꯃꯦ ꯍꯣꯏ ꯑꯗꯨꯒꯤ ꯃꯐꯝꯗ ꯄꯣꯛꯄꯅꯤꯅ ꯃꯗꯨꯒꯤ ꯃꯐꯝꯗ ꯁꯟꯔꯥꯏꯖ ꯑꯣꯏꯔꯒ ꯍꯣꯏ ꯍꯣꯏ ꯑꯉꯥꯡꯒꯤ ꯀꯦꯔꯦꯛꯇꯔ ꯁꯦꯝꯕꯅꯤ ꯍꯣꯏ ꯍꯣꯏ ꯃꯔꯨꯑꯣꯏꯅ ꯔꯥꯁꯤ ꯂꯧꯕꯗꯤ ꯄꯣꯝꯃꯤ ꯂꯒꯅ ꯂꯧꯕꯁꯦ ꯍꯣꯏ 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 ꯃꯥꯅ 4 ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤꯗꯒꯤ ꯑꯃꯃꯝ ꯆꯠꯄꯅꯤꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯦꯔꯦꯛꯇꯔ ꯍꯥꯏꯗꯣꯏꯅꯤ ꯅꯤꯄꯥꯁꯤ ꯃꯦꯁ ꯔꯥꯁꯤꯗ ꯄꯣꯛꯑꯦ ꯂꯒꯅꯗꯨ ꯃꯦꯁ ꯂꯒꯅ ꯑꯣꯏꯇꯥꯔꯦ ꯃꯦꯁ ꯂꯒꯅꯒꯤ ꯃꯄꯨꯁꯤ ꯃꯪꯒꯣꯜ ꯒ꯭ꯔꯍꯅꯤ ꯂꯒꯅꯗꯨ ꯃꯥꯅ ꯃꯪꯒꯣꯜ ꯒ꯭ꯔꯍ ꯃꯥꯏ ꯀꯦꯔꯦꯛꯇꯔꯁꯤ ꯀꯩꯅꯣ ꯌꯥꯏ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯀꯨꯝꯕ ꯑꯗꯒꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯀꯨꯝꯕ ꯄꯛꯅꯩ ꯍꯥꯏꯗꯣꯏꯅꯤ ꯑꯗ ꯃꯥꯅ ꯑꯃꯨꯛ ꯕꯥꯔ ꯇꯥꯏꯝꯗ ꯄꯨꯕꯗ ꯁꯝꯅ ꯀꯥꯟꯗꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯔꯕꯤꯒ ꯕꯨꯙꯒ ꯄꯨꯜ ꯂꯩꯔꯝꯃꯦ ꯅꯤꯄꯥꯁꯤ ꯑꯐꯥꯎꯕ ꯁ꯭ꯀꯨꯜ ꯑꯣꯏꯅꯤ ꯑꯣꯖꯥ ꯑꯣꯏꯅꯤ ꯑꯗꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯏꯕꯒꯤ ꯑꯣꯏꯅꯤ ꯑꯗꯩ ꯃꯦꯗꯤꯀꯦꯜ ꯊꯕꯛ ꯇꯧꯅꯤꯁꯦ ꯂꯒꯅꯗ ꯄꯨꯔꯤ ꯂꯒꯟ ꯑꯁꯤꯗ ꯑꯗꯨꯝ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯉꯦꯕ ꯑꯩꯒꯥꯄꯥꯎꯅ ꯄꯨꯟꯁꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯄ꯭ꯔꯤꯗꯤꯛꯁꯟꯁꯦ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯂꯥꯏꯅꯀꯣ ꯑꯗ ꯑꯩꯒꯥꯄꯥꯎꯁꯦ ꯍꯧꯖꯤꯛ 2025 ꯁꯤꯗ ꯑꯩꯒꯥꯄꯥꯎꯒꯤ ꯆꯍꯤꯁꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯑꯁꯦꯡꯕ ꯄꯣꯛꯄꯁꯦ ꯑꯁꯦꯡꯕꯁꯦ 80 years ꯁꯨꯔꯦ 80 years ꯍꯧꯖꯤꯛ ꯗꯤꯁꯦꯝꯕꯔꯅꯤꯀꯣ ꯑꯩ ꯑꯣꯛꯇꯣꯕꯔ 6ꯇ ꯄꯣꯛꯏ ꯑꯣꯛꯇꯣꯕꯔ 6ꯇ ꯀꯣ ꯑꯗꯣ 1945 ꯑꯣꯛꯇꯣꯕꯔ 6ꯇ ꯄꯣꯛꯏ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯒꯥꯄꯥꯎꯅ ꯍꯧꯖꯤꯛ 2025 ꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯗꯤ ꯆꯍꯤ
November December ថាហុំជួយ Right. Adudi sahi yang khai gi mathakta aiga paungna nipu yang khai mukti astrologer gi phil sida aiga paungna experience ta le hana logjera gi ko hoi hadi sahi se nipu yang khai gi mathakta aiga paungna sigi phil sida thabak si tobi re eba aduga astrologer amu oina khoi gi Manipur samaj sida aiga paungna pining ba message haidi gaura dharma ga khoi gi maitai marup ka animak se tuna yeng bagi maramda haipet aiga paungna masigi maramda haipet takpiu bagi शास्त्र की मतुंगना विद्या विधान की hoi hoi ज्योतिष की संस्कृति थोड़ी mane इंडिया की चावल पर लोग संस्कृति mane बंगाली हिंदी लाके बने hoi hoi ओरिजिन की संस्कृति माने वो मैं आपसे संस्कृत वही योगा अनुवाद तो बंगाली करके तो hoi hoi पंचिका से थोड़ा संस्कृति अनुवाद तो बंगाली कर देने कोई रंग ना मतलब मणिपुर को पाएगा ना कोई रंग तो योर से थोड़ा मणिपुरी बोले बने समय तो बचता कारण घूमने पा मना ऐसी स्टपोक नहीं तारे कारण वो कोई भी यूके ना मुझे hoi Manipur da di matang sida akhoi gi gaura dharma ga maitai marup ka ani leibanina dharma se tuna satpanina karamba da idoino haiba se mi du gi mana satlima dharma du gi mana apamba du matung ina aiga paungni ijai haijere ko haibire ko hoi Korea gitu itu ini hoi luon tu macam orang hoi mane aduga magi kaino sidi Sanskrit tagi adagi kaino dagi adu mayam du oidoi luon du khatang Manipuri da on bagi wane ba Sanskrit sida magi subject magi basis se yaudana koina maitai londa iba matamda adu sinna dara daga de koi tool se leite haijari ba aduga mu maitai marupki da aiga paung koi gi Bengali gi script sida iba adagi koi gi maitai hajiti maitai mayek thogle edana maitai mayek sida di iba se aiga paung na hobi rabra aiga paung gi maitai base hoi ai di mutu hojeti hai bati maitai meke matte mathakta adugi thumsai do hoi maitai meni wahi di Manipuri se koi gi Bengali script sida idoine ba aduga magi kaino sina koi gi gapaungna iba basida koi gi maitai marup ki gyan si chu ga paung se lei haina thamjage asigi maramda koi gaura dharma si su asigi knowledge si su haiba adagi koi gi maitai marup ki knowledge si su masigi gyan si su lei ba se Manipur gi oina tang bani ko aduna ga paungna maitai marup ki iba gi magi kaino se haipet nyom se kamain tong ba ga paung pokpagi mafam do kari da depend to ga hai ngasai di sunrise da to ba digi degree da to ba aduguma se loi mak tool se sina bi bra sunrise to ba hoi aduga magi tool sina koi gi gaura dharma na kanogi Sanskrit ki sida dum depend to doing hai ba to mai ron da handok pa ko akoi gi man pura mai ron tu Sanskrit wai lok to haragana mai shubham masa sakapta jai bharba sahi hoi sahi ga si akoi gi Manipuri da ta maitai ron da iraga di sahi sida mulon dai se kari haina sahi sida sai haigadra sai haina adumaina ko akoi gi matamda miki sai chachina kanoge daytime do daytime sina sunrise hoi adigi thagi sai hairaga na Homicide okay kan oi tha dum hai tare ko hoi thagi se oi kon cha tare mane adu lagana harkata na lagana ti nap lagana sina rashi ta nap hunto mane ta ta phajete na lagana ta mane mane adu nap haina ko adu magi adum Manipuri da su wahai se luan mak leijai haijari ba aduna akoina tuna samina banina akoi gi Manipur samaj sida maitai marup ki yengning basing su aiga pabu akoi gi airport road ki fast gate haijaba tare adu gi haijalakwa da akoi gi lekai se kari hai awang lekai airport road ki sangangai awang lekai mafam sida akoi gi kuthiyang ba akoi gi Chandra Sharma kokshi aiga pabung sida mayam yeng balak piyu aiga pong si yam dangali ngai dagi mana MA loiraga
sigi field sida sangakpada khugi larik laisu matik sana hairaba adugumba pabungni aduga masagi profession chu waja amagi khugi sinphamda adumaina larikki education gi maramda adagi ga paungna pariba larik laisu adagi sigi field sida aduki matik knowledge se lai haijaba tare mayamna ga paungsta yengba lakpiyu aduga ga paungge YouTube channel lamasu yam nauna launch tawragani adusu mayamna subscribe tawbiyu aduga aroibada haki channel chu mayamna nuksibiragadi subscribe tawbiyu aduga ga paungda akhoi astrologer ama oina aiga paunggi hainingba akhoi idea mayamna message piningba adagi aiga paunggi YouTube sida akoina aiga paungna takpibada akhoi rasifol se nomagi rasifol haptagi rasifol adagi akhoi au thagi rasifol sahigi rasifol adagi worldwide oina hajikti akhoi future se kari oigadagi na prediction se yam tawnare India gi oina di so many astrologer afawba mayam ama leire mayam durodi akhoi Manipur gi kasuk to biba nateba akhoi gi di atang bani aiga pawung se astrologer amu oina mamangai da plane kai gi bagi akhoi plane se kairam dai da aiga pawna prediction to bi ba matam du da madu chumgi haiba aduna aiga pawda ina haijaning badi Manipur masa ama oina akhoi gi di karam leijade aduna aiga pawna prediction che sahi gi oina akhoi 2026 se sigi prediction che aiga pawna to biu Manipur da kai thokani afaba natraga na phattaba se akhoi gi oina to bina ba leite aduna aiga pawna sigi field sida sangbiu kanu oina akhoi jut ai hak chu tam khalagli ba numerology astrologer ama oina ai hak na sigi field sida aiga pawda aigi guru oina tamjaraga aiga pawgi akhoi satra sayada maiga pawgi makhada leijaraga masigi field sida chakhatna bu hona jage aiga pawda astrologer ama oina mayam da haining ba se ga pawna akhoi gi aiga pawgi idea leidana kadi haibining ba leibage mayam da haining ba Shastra se mayam na tamba yaba profession na moina tamba yabra haibagi maram yes aduga Jyotish Shastra si pak chawbani atyagi nongtholon mayam si betul haigana thomja mayam ki function masi nomagi chumukogi ana chandra ba thom thasana rashi mata beginning na khai Rasi amada adana ngasi si kari rashi ne pui he ngasi ti rashi ne pui me kyan go pogine ayem go pogine te thasi ba thasi si kamai taru go ge jai rebi ne lepe se ka ta chandra se sange le ja de thasi ko oh ngasi si thasi ki pungkham se sai pung tere ka bin kun manga de loi ge hoi ngasi thasi ni ngarang di ho le thasi hoi Jadi jadi berthasi si ki ani thuisi kari gi doje sahi hung tinggi thasi je haying su oi ba ga paw ngasi su haying su ngasi si kanoni ko thangje ko mani thangje gi tarik kun ngasi je hoi adigi narang gi tang pen ko hoi di masjid ti ho ba masjid ta gi hoi thasi asing ba dau hai tar gi di koi Manipur san bi matung de lo thasi ai se ga paw tum khogi kutrani pan ba se thasi dagi na thasi la aga tha amagi thakai bo oi doira mapum bu oi doira thasi dagi thasi se thasi je tha mapum ko re ba aduga thanin haibasina thanin punima tarangani pan ba se taramangani pan ba thanin je sigi matung dagi numit kayani leiraga thasi ji oidoino taramangani leirago thasi se thasi numit taramangani leiraga oidoine ba aduga iga pauna akhoi 2026 ki prediction ji tongbi ba se iga pauna ji adugi maramda photlaga tongbi doira aduga magi thoka da prediction ji mani matung inati sajibudagi adu Manipur gi oina di akhoi April dagi sajibu
ꯁꯖꯤꯕꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯤ ꯍꯧꯋꯦꯕ ꯑꯗꯨꯗꯤ ꯃꯤꯌꯥꯝꯅ ꯀꯨꯊꯤ ꯌꯦꯡꯕ ꯍꯧꯕꯁꯤ ꯖꯅꯋꯥꯔꯤꯁꯤꯅ ꯆꯍꯤ ꯍꯧꯗ꯭ꯔꯕꯅꯤꯅ ꯁꯖꯤꯕꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯔꯕꯅꯤꯅ ꯁꯖꯤꯕꯨꯗꯒꯤ ꯀꯨꯊꯤꯁꯤ ꯌꯦꯡꯕ ꯍꯧꯕꯤꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 2026 ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯃꯣꯂꯣꯖꯤꯒꯤ ꯔꯣꯜꯗ 2+2 0 ꯁꯤ ꯀꯥꯎꯟ ꯇꯧꯗꯕꯤꯗ 2+2 ꯑꯗꯒꯤ +6 ꯍꯥꯏꯁꯤ ꯃꯌꯥꯝꯁꯤ +ꯇꯧꯕꯗ 10 ꯇꯥꯏ 0 ꯁꯤ ꯀꯥꯎꯟ ꯇꯧꯗ꯭ꯔꯒ 1 ꯅꯤ ꯍꯥꯏꯅ 2026 ꯁꯦ ꯃꯥꯒꯤ ꯅꯝꯕꯔꯁꯦ 1 ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯄ꯭ꯂꯥꯅꯦꯠꯁꯦ ꯀꯤꯡ ꯑꯣꯐ ꯗ ꯄ꯭ꯂꯥꯅꯦꯠꯁꯦ ꯁꯟꯅꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯁꯟ ꯄ꯭ꯂꯥꯅꯦꯠ ꯅꯤꯡꯊꯧ ꯑꯃꯒꯤ ꯔꯣꯜꯅꯤ ꯀꯤꯡ ꯑꯣꯐ ꯗ ꯄ꯭ꯂꯥꯅꯦꯠꯅꯤ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯑꯃꯅ ꯔꯨꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯏꯝꯄꯦꯛꯁꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯀꯌꯥꯃꯨꯛ ꯆꯍꯤꯁꯤꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛꯁꯤ ꯍꯥꯏꯕꯦꯠ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯕꯤꯕ ꯉꯝꯕ꯭ꯔꯥ ꯌꯥꯄꯥꯎꯅ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ नंबर 1 की न्यूमोलॉजी मतुना माने हाजाती होय प्लानिंग तो भी माने होय सन प्लानेट तिगना 7 प्लानेट कते राहु के तू हफ्ते 9 हफ्ते बोले माने दा कोई दी सन प्लानेट निंथौसिमा लाक्पा तारगदी निंथौ अमना रूल तौरपा मतमदा लैबाक्तुदा अखोइगी सबाउ लंबाउसे कनगदरा अदगी मान रूल तौरपा मतमदा साखोत थौरांग अफबा लाकदरा खरा अखोइगी एक्सट्रीम ओइबा एक्सीडेंटल थौदोकसे को निंथौ अमना रूल तौरपा मतमदा चही अमदुदा करी लाक्पा याबगे हाइबदो हाइपेट को हाइबी 26 ओहोय 2026 year se hoy भारत होइना होय mayamna su prediction tawbire yamna ting ba tapati hoy aduga yengna badi yambani hoy ningthau ama leirabadina ningthau ama pala abanina abasan planet se bi yengin yapse ati ti yeng mai magun du kharam da khara haibiyo certain ga rahu ga ke to mo chang yeng hoy magi enemy planet oidoine baduna adu friendly planet na kamai tawba enemy planet na kamai tawba o purba friendly planet hoy buddhaji hoy jadi purba yamna kare hoy markari se hoy shukra se hoy jadi purba yam kare hoy venus se ko adagi hoy yengna bana lawri pagra se kuna papa gra na hai papa gra se रवि की मसरबा सनी से पाप करी होय मापान से पम्मा के मान एक कना का पुण्य लिए बुद्ध के पुण्य मामा होय शुक्र के पुण्य होय शनि उचिगा शनि पुण्य मामा होय ते का कोई मांग ओ मी के पोपटा मागी बर्थ चार्ट का एनी साइन दा रवि दे खंदे रवि ने भी जगह से सिमरा से बोली होय अरे मंगोल ले जगह से केनोगा मेसरा सिगा बृश्चिका से मंगोल की भाई होय शुक्र की मई मसेक सिना वृष राशि का तोड़ा राशि की सिंगर शुक्र मई माने ददी चंद्र की मई की कर्क राशि मथंदनी चंद्र की सिना कर्क होय शनि की सिना धन मकर का कुंभ से शनि की मई होय देखिए कोई ना बृहस्पति मई से सगुन सिंह में धनु राशि का मीन राशि की हर बार राशि में आम की मई में चला करीब ग्रह पाप ग्रह में लेकर था मागे सपोर्ट नहीं लगा प्लानिंग तो मतलब कर ले enemy planet to phamagadi life sida effect lakadoine ba aduda puiba adugi lagan adugi rashi du oiriba mi tu da akoigi 2026 sida sun gi planet 1 se taba matam da mi tu da effect lakadoine ba sumain tawdana hoi takpiyo धनु राशि से भारत वर्ष से धनु राशि भारत वर्ष से मणिपुर से सिंह राशि मणिपुर सिना भारत वर्ष से धनु राशि से कर्म प्लानिंग लेके नियम करे उसी की तो पाई कई याउगी धनु ओइरगदी खोगी सन gi wan tara amni धनु sigadi yanari ba hoi enemy planet to leite ba adu manipur gi na singha oiba sigdi pa singho ba sida wan planet se lakpada effect se mayum de lejabani mayum da leiradi adudi yamdungna phaba oidoine ba akoi thoiba thawdo wathok manipur gi awaba akoi gi mayam leiribasi andaki 2026 sida akoi gi shanti purakpa nungai yai phaba adi 2026 gi ahoi
ꯍꯣꯏ ꯊꯧꯕꯥꯜꯒꯤ ꯊꯥꯁꯤꯗꯒꯤ ꯀꯥꯟꯅꯕ ꯍꯧꯒꯅꯤ ꯍꯥꯏꯖꯦ ꯇꯥꯛꯄꯤꯔꯦ ꯑꯩꯒ ꯄꯥꯎꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯄꯥꯎꯅ ꯑꯩꯈꯣꯏꯒꯤ YouTube ꯆꯦꯅꯦꯜꯁꯤ ꯑꯩꯒ ꯄꯥꯎꯒꯤ ꯍꯥꯡꯗꯣꯔꯤꯁꯤꯗ ꯑꯗꯨꯒꯤ ꯃꯔꯝ ꯊꯤꯝꯁꯤ ꯑꯩꯒ ꯄꯥꯎꯅ ꯑꯦꯅꯤ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯒ ꯄꯥꯎꯅ YouTube ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯕꯖꯦꯛ ꯑꯣꯏꯗꯣꯔꯤꯁꯦ ꯃꯔꯝꯁꯦ ꯑꯩꯒ ꯄꯥꯎꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯒꯤ ꯄꯟꯖꯤꯀꯥꯗ ꯌꯥꯎꯔꯤꯁꯤ ꯍꯣꯏ ꯖꯥꯇꯤ ꯃꯔꯤꯒꯤ ꯄꯟꯖꯤꯀꯥ ꯌꯥꯎꯏ ꯍꯣꯏ ꯄꯟꯖꯤꯀꯥꯁꯤꯗ ꯈ꯭ꯔꯤꯁꯇꯥꯅꯤꯇꯤꯒꯤꯅ ꯏꯪꯁꯣꯛ ꯆꯠꯂꯦ ꯍꯣꯏ ꯍꯣꯏ ꯏꯪꯁꯣꯛꯇ ꯆꯠꯄ ꯃꯣꯏꯒꯤꯅ ꯃꯨꯁꯂꯤꯝꯅ ꯃꯨꯡꯃꯟ ꯊꯥꯔꯝꯃꯅꯤ ꯃꯨꯁꯂꯤꯝꯒꯤꯗꯣ ꯑꯗꯒꯤ ꯒꯣꯔꯦ ꯁꯝꯄ꯭ꯔꯗꯥꯏꯒꯤꯅ ꯑꯩꯈꯣꯏ ꯁꯀꯥꯞꯇ ꯍꯥꯏꯔꯝꯕꯅꯤ ꯍꯣꯏ ꯍꯣꯏ ꯁꯀꯥꯞꯇꯁꯦ ꯑꯗꯒꯤ ꯀꯩꯅꯣꯒꯤꯅ ꯕꯪꯒꯥꯂꯤꯅ ꯁꯟꯅ ꯊꯥꯔꯝꯕꯅꯤ ꯁꯟꯅ ꯁꯟꯁꯤꯁꯨ ꯃꯣꯏꯗ ꯌꯦꯡꯕꯗ ꯕꯪꯒꯥꯂꯤꯒꯤ ꯆꯦꯆꯠ ꯐꯥꯅꯅꯕ ꯁꯀꯥꯞꯇ ꯌꯦꯡꯕꯗ ꯁꯀꯩꯔꯤꯌꯥ ꯐꯥꯅꯅꯕ ꯃꯨꯡ ꯍꯥꯏꯁꯤ ꯃꯨꯁꯂꯤꯝꯁꯦ ꯃꯨꯁꯂꯤꯝ ꯃꯣꯏꯗꯤ ꯀꯩꯅꯣꯗꯒ ꯏꯠꯀ ꯇꯧꯗꯅ ꯄꯥꯡꯊꯣꯛꯏꯕ ꯊꯥꯗꯣ ꯃꯍꯔꯝꯗꯣ ꯃꯍꯔꯝꯁꯦ ꯃꯍꯔꯝꯗ ꯊꯤꯕ ꯍꯧꯅꯤ ꯃꯣꯏꯅ ꯃꯍꯔꯝꯗꯒꯤ ꯊꯤꯕ ꯍꯧꯋꯦꯕ ꯃꯍꯔꯝꯗꯒꯤ ꯔꯖꯥ ꯑꯗꯒꯤ ꯃꯊꯪ ꯄꯥꯕꯁꯤꯅ ꯃꯣꯏꯁꯨ ꯊꯥ ꯑꯩꯈꯣꯏ ꯊꯥ 23ꯁꯦ ꯄꯥꯗꯦ ꯃꯣꯏꯒꯤ ꯊꯥ 9 ꯅꯨꯃꯤꯠ ꯈꯔ ꯍꯦꯜꯂ ꯄꯥꯏ ꯑꯅꯤ ꯂꯣꯛꯄ ꯌꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯄꯥꯎ ꯑꯅꯤ ꯂꯣꯡꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯔꯤꯕ ꯑꯅꯤ ꯊꯣꯛꯄꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩꯒ ꯄꯥꯎ ꯍꯥꯏꯐꯦꯠ ꯇꯟꯇꯛꯅ ꯍꯥꯏꯕꯤꯕ ꯃꯣꯏꯒꯤ ꯖꯥꯇꯤꯗꯒꯤ ꯊꯣꯛꯄꯒ ꯅꯠꯇꯕ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯙꯔꯃꯁꯤꯗꯁꯨ ꯑꯅꯤ ꯂꯣꯡꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯣꯏ ꯒꯄꯥꯎ ꯑꯩꯈꯣꯏꯒꯤ ꯕꯪꯒꯥꯂꯤꯗ ꯄꯥꯝꯕ ꯀꯥꯡꯕꯨꯁꯤꯡꯅ ꯁꯟꯕꯨꯗꯤ ꯌꯦꯔꯅꯤ ꯀꯩꯅꯣꯗ ꯃꯨꯟ ꯁꯥꯏꯟ ꯁꯟ ꯁꯥꯏꯟ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤꯅ ꯄꯨꯟꯕꯗꯤ ꯖꯣꯇꯤꯁ ꯁꯥꯁꯇ꯭ꯔꯗ ꯄꯟꯖꯤꯀꯥꯗ ꯂꯣꯏ ꯄꯨꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯌꯦꯡꯉꯤꯁꯦ ꯒꯄꯥꯎ ꯃꯨꯟ ꯁꯥꯏꯟ ꯑꯣꯏꯗꯣꯏꯔꯣ ꯁꯟ ꯁꯥꯏꯟ ꯑꯣꯏꯗꯣꯏꯔꯣ ꯁꯟ ꯁꯥꯏꯟ ꯃꯨꯟ ꯁꯥꯏꯟ ꯑꯅꯤꯃꯛ ꯇꯨꯅ ꯆꯠꯃꯤꯟꯅꯩꯌꯦꯕ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤ ꯑꯩꯒꯥꯄꯥꯎꯒꯤ ꯍꯧꯖꯤꯛꯀꯤ ꯆꯦꯅꯦꯜꯗꯨꯗ ꯑꯩꯒꯥꯄꯥꯎꯅ ꯊꯤꯝꯁꯤ ꯑꯩꯈꯣꯏꯒꯤ ꯚꯦꯔꯥꯏꯇꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯇꯁ ꯇꯧꯔꯒ ꯑꯩꯒꯥꯄꯥꯎꯒꯤ ꯌꯨꯇꯨꯕꯁꯦ ꯍꯥꯡꯗꯣꯛꯇꯣꯏꯅꯤ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯍꯥꯛꯅ ꯑꯩꯒꯥꯄꯥꯎꯗꯒꯤ ꯀꯩꯅꯣ ꯇꯧꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯣꯏꯕꯁꯦ ꯑꯩꯒꯥꯄꯥꯎ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯕ꯭ꯔꯥꯍꯃꯟ ꯅꯠꯇꯕꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯒꯥꯄꯥꯎ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯣꯏꯔꯦꯀꯣ ꯑꯗꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯣꯏ ꯑꯗꯨꯒ ꯃꯥꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯁꯪꯁꯀ꯭ꯔꯤꯇꯤ ꯏꯪꯂꯤꯁ ꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯄꯨꯟꯁꯤꯁꯤ ꯍꯧꯕꯗꯅ ꯂꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯨꯊꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯎꯠꯇꯣꯏꯅꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯗꯒꯤ ꯀꯨꯊꯤ ꯌꯦꯡꯕꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏ ꯁꯤꯟꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯅꯣꯂꯦꯖ ꯂꯩꯇꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯑꯃꯅꯗꯤ ꯌꯥꯔꯣꯏ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯅ ꯍꯩꯕ ꯃꯤꯗ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯁꯤ ꯍꯧꯖꯤꯛ ꯅꯍꯥꯁꯤꯡꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯑꯩꯒꯥꯄꯥꯎꯅ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯂꯝꯁꯤꯗ ꯆꯪꯕ ꯌꯥꯏ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯍꯥꯛꯁꯨ ꯑꯅꯧꯕ ꯑꯣꯏꯅ ꯇꯧꯈꯠꯆꯔꯤꯅꯦ ꯑꯩ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯨ ꯍꯥꯡꯖꯩ ꯅ꯭ꯌꯨꯃꯔꯣꯂꯣꯖꯔ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯃꯣꯕꯥꯏꯜ ꯍꯤꯂꯔ ꯑꯃ ꯑꯣꯏꯅ ꯑꯩꯒꯤꯁꯨ ꯃꯁꯤꯒꯤ ꯐꯤꯜꯗ ꯆꯪꯉꯛꯄꯁꯦ ꯑꯩ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯍꯥꯛꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯥꯄꯥꯎꯒꯤ ꯀꯩꯅꯣꯁꯤꯗ ꯆꯔꯟꯁꯤꯗ ꯆꯪꯖꯔꯒ ꯑꯩꯒꯤ ꯒꯨꯔꯨ ꯑꯃ ꯑꯣꯏꯅ ꯑꯩꯒꯥꯄꯥꯎꯒꯤ ꯃꯈꯥꯗ ꯑꯩ ꯇꯝꯖꯔꯤ ꯍꯧꯖꯤꯛ ꯂꯣꯏꯗꯔꯤ ꯁꯤꯒꯤ ꯋꯥꯔꯜꯁꯤꯗꯤ ꯑꯗꯨꯛ ꯃꯇꯤꯛ ꯚꯥꯁ ꯑꯣꯏꯈꯔꯦꯀꯣ ꯑꯩꯒꯥꯄꯥꯎ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯁꯤ ꯇꯝꯃꯤꯉꯩ ꯂꯣꯏꯕ ꯅꯥꯏꯗꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯜꯁꯤꯗ ꯑꯩꯍꯥꯛꯁꯨ ꯇꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯃ ꯑꯣꯏꯅ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯑꯩꯍꯥꯛꯁꯨ ꯃꯁꯤꯒꯤ ꯐꯤꯜꯁꯤꯗ ꯆꯪꯅꯤꯡꯗꯅ ꯑꯩꯍꯥꯛꯅ ꯄꯥꯝꯖꯕ ꯑꯩꯅ MA ꯇꯧꯕꯁꯤ ꯍꯤꯟꯗꯤ ꯁꯕꯖꯦꯛꯇ ꯑꯣꯏꯕ ꯑꯗꯨꯅ ꯁꯪꯁꯀ꯭ꯔꯤꯠ ꯍꯤꯟꯗꯤꯁꯦ ꯇꯨꯅ ꯁꯨꯝ ꯇꯝꯖꯔꯛꯄꯅꯤꯅ ꯃꯁꯤꯒꯤ ꯐꯤꯜꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯍꯣꯕꯤ ꯑꯣꯏꯕ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯑꯩꯍꯥꯛꯁꯨ ꯂꯥꯏꯔꯤꯛꯁꯦ ꯃꯌꯥꯝ ꯇꯝꯃꯒ ꯊꯕꯛꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯜꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯁꯤꯒꯤ ꯐꯤꯜꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯊꯝꯕꯤꯔꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯑꯣꯏꯕ ꯃꯌꯥꯝꯅꯗꯤ ꯈꯪꯒꯅꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯔꯥꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯟꯁꯤ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅ ꯁꯦꯇꯔꯟ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯤꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯑꯗꯒꯤ ꯁꯃꯥꯖꯀꯤ ꯁꯦꯕꯥ ꯇꯧꯕ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯑꯣꯏꯅ ꯏꯁꯣꯔꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯤꯔꯝꯃꯦ ꯁꯤꯒꯤ ꯐꯤꯜꯁꯤꯗ ꯆꯪꯉꯛꯄꯗ ꯅꯨꯄꯤ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯤ ꯇꯝꯖꯔꯨꯔꯕꯅꯤꯅ ꯃꯁꯤꯒꯤ ꯐꯤꯜꯗ ꯆꯪꯕꯁꯤꯗ ꯃꯌꯥꯝꯅ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯤꯕ ꯂꯩꯔꯣꯏ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯩꯒꯥꯄꯥꯎ ꯍꯣꯏ ꯑꯩꯒꯥꯄꯥꯎꯁꯨ ꯑꯗꯨꯒꯤ ꯃꯣꯠꯁꯦꯀꯣ
ꯃꯌꯥꯝꯅꯗꯤ ꯅꯨꯄꯤꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯇꯧꯕ ꯈꯨꯊꯤ ꯌꯦꯡꯕꯁꯤ ꯇꯧꯅꯗꯦ ꯈꯣꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯁꯦꯡꯕ ꯍꯥꯏꯖꯔꯒꯗꯤ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯕꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯣꯏꯒ ꯄꯥꯎ ꯑꯩꯁꯥꯅ ꯃꯇꯤꯛ ꯆꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯁꯤꯒꯤ ꯐꯤꯜꯗꯁꯤꯗ ꯅꯣꯂꯦꯖꯁꯦ ꯇꯥꯟꯖꯔꯒ ꯑꯩꯒꯤ ꯑꯈꯪꯕ ꯈꯔ ꯁꯃꯥꯖꯀꯤ ꯁꯦꯕꯥ ꯇꯧꯕꯁꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯀꯣ ꯍꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯩꯍꯥꯛꯅ ꯍꯥꯏꯖꯔꯦ ꯑꯩꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯍꯤꯂꯤꯡ ꯁꯤꯀ꯭ꯔꯦꯠꯁꯤꯒ ꯑꯩꯒ ꯄꯥꯎꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯑꯩꯒ ꯄꯥꯎꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡꯁꯦ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯆ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯑꯩꯒ ꯄꯥꯎꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯌꯦꯡꯕꯤꯌꯨ ꯑꯩꯒ ꯄꯥꯎꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯤꯕ ꯑꯣꯏꯅ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯄꯤꯕ ꯑꯣꯏꯅ ꯑꯩꯒ ꯄꯥꯎꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯣꯟꯆ ꯇꯧꯖꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯅꯧꯅ ꯌꯥꯝ ꯊꯨꯅ ꯑꯩꯒ ꯄꯥꯎꯒꯤ ꯆꯦꯅꯦꯜꯁꯦ ꯍꯥꯡꯕꯤꯔꯛꯑꯅꯤ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯈꯨꯔꯨꯝꯖꯔꯤ